Ngasigi Tom TV gi mahai masingi thoramasibu yang tabiriba mamalyam laba khwai tarabu oina merina chanuna taram nokchabaga loinana ikai khumnabu chari ngasigi Tom TV gi mahai masingi thoramasida miyamda khodol tamjagadoribasi mitai mayek haibasi hojik aikoigi khwaidagi apikpa mahai gi thakdagina khwaidagi achauba wanglaba mahai gi thak fawada masi chatnaraktuna tamnarabana maram oiduna mayek singase aikoi punna khangjin minabada tangai fadabra haiduna khanjai koigi khangdaba pumnamaksu punna khangmina haunabagidamakta Tom TV gi maikaidagi ngasigi sigumlaba thogdang asi khara khak lojabani mayamna aikoi punna mityang taminasi punna khangjinminasi hojik mayamgi mafamda khodol tamjage mitai mayek haibasi aikoi makhal kaya thokna leibage mitai mayek haibasi aikoi makhal se manga thokna lei kari no haiba matamda ahanbada epek haibasi aikoina mapung mayek haina su khangnei ani shubada lonshum ek akoigi ahum shubadana koigi chaitab ek mari shubada koigi khudam ek manga subada jaising ek asumna koigi makhal se manga thokna thanbirame koigi mitai mai ase aikoigi haiba matamda koigi kanglon da haiba tare mayek sibiko kok sam lai mit adegi pana kok sam lai akoi smaina koigi panghai da haijanba koigi asigi potse yaramde koigi haiba matamda mayek se ahum na saraga chatkani asumna kok sam lai mit pana asumna haigani mayek se akhoi ahum natra mari natraga ani khaktang oitar so staidagi henba natraga watpa matamda akhoi gi mayek se gi kanglon stagi onaba oina chatkharani aduna ahum na saraga haibigadabani ahan bada akhoi gi ngasai ina haijakiba epe akhoi gi mapung mayek haina khangnaba adugi mayek tu dege akhoi hana punna khangminasi mapung mayek asida hojik akhoi na leiriba asi masing se akhoi gi 19 kari no haiba matamda kok sam lai mit pana chil til khau ngau thau wai yang huk un I fam atia koigi kok tagina atia fawbasi ngasai haijakiba mapung mayek to oidoribani aduga makhasa thajarakpa aikoigi mayek koigi lo mayek haiduni lai lo mayek si aikoigi gok tagina bam fawbasi koigi lo mayek se oigadoribani koigi gok jam rai va jil dil go do vam asigi mayek sing asina aikoigi lom tharakpa mayek se oigadarbani asumna aikoigi mayek se ani thokna khaibirami ahan bada mayam da khanganjage akoi punna khangminasi hujik kok stegi hana khangminasi kok khaiba mayek se karamna aikoigi miyoibagi karambagi hakchangi kaya tege lokthok ibano aduga karamba aikoigi magi mathause kari karamba mathauno habdo khangminasi aduga aina mangjongna haija hogadabamna mayamsu punna hena thoidok hendokna khangbiramani hana khanjai hojikte akhoi mitai mek se anambana loina mak khangnare tamnare koi mitai mek haibasi miyoibagi hakchangi kaya tagi lokthok sema mayek ni haiduna haibi maram aduna hojik akhoi ki kokse karamba miyoibagi hakchangi kaya tagi lokthok libano haibado maming sitang tabada kok haiba koigi mayek sidang maming sitang tawa matamda mayamna se hena khangbiramgani hena khanjai hadi kok haina nujana paningramina ko do mayam punna khangminasi hojik sida uriba mayek ase koigi kok ni kok haiba sida aikoigi mayek si manung sida mayek kharadi thoi masigi oiba nunggi wahan thok mayam ama leiri kok se ahan bada karamna lakpano haiba matamda aikoigi ipai pusingna halaman lai haktakte haina matamda kok haiba se aikoigi ahanba mafamda khwaidigi mamang ithang thangna leiba khwaidigi ahanba mafamda leiba sibo khoina kok hana hainai khudam moina harabada aikoigi kok haibase akoina karigumba athoi ahena matana matamda athoi ahen tanariba athoiba oiriba mi du khoina hainaiba ngasigi nimita mahakna makok oire mahakna makokni kok haiba wahaise mastegi dum sizinare go aduga akoigi karigumba ma lepa matamda natraga su phamba thabal chongbada oitaraga thabal makok chungba haiduna hainai ahanba mafamda phamburasu makok chingba makok ta phamba ngasigi makok ta phammi se kanano makok ta phammi do kanano haibase makok haibase ahanba mafamda leibase makok haiduna hainai asumna tawdana aikoigi mayek asigisu ihan hanna leiriba mafamda hujik leiriba mayek asi kok haiduna su thonbirame aduga mafam ihan hanna mayek sigi ahanba mafamda leiriba se kok haiduna su leirami asumna miyoiba aikoigi hakchangi kayatasu aikoigi kok haiba hakchangi aikoigi kayat asi miyoibagi hakchangi sharukta khwaidagi mathak thangba khwaidagi makokta mahakse yauraga leirami adugumnaba aikoigi kokki saruk astegi loktholaga sigi kok haiba mai ase lakpani kok haiba se miyoibagi karamba kokki moongdegi lokthok libano aikoigi मीना खोदे येंग पा मतम दा अखोई के कोक स्ट्रक्चर से
ꯑꯩꯈꯣꯏꯒꯤ ꯌꯦꯠꯂꯣꯝꯗꯒꯤ ꯎꯔꯛꯄ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯣꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯅꯦꯕ ꯁꯣꯝꯗ ꯎꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒꯤ ꯁꯛꯇꯝꯁꯦ ꯃꯁꯤ ꯂꯧꯔꯒ ꯃꯁꯤꯒꯤ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀꯣꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕ ꯃꯇꯝꯗ ꯆꯈꯩꯁꯦ ꯍꯧꯖꯤꯛ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯗꯤ ꯆꯈꯩ ꯃꯔꯤꯅ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁ ꯑꯃ ꯁꯦꯝꯃꯤ ꯕꯣꯛꯁꯁꯤ ꯃꯅꯨꯡꯁꯤꯗꯁꯨ ꯀꯥ ꯈꯔ ꯂꯩꯔꯤ ꯃꯁꯤ ꯀꯔꯤ ꯀꯔꯤ ꯀꯥꯅꯣ ꯑꯗꯨꯒ ꯃꯁꯤꯗ ꯆꯤꯡꯉꯤꯕ ꯆꯈꯩ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯔꯤꯕ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯀꯥ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯑꯒꯦꯀꯣ ꯃꯃꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗꯒꯤ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯏꯗꯤ ꯀꯣꯛꯀꯤ ꯁꯔꯨꯗꯨꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯀꯤ ꯂꯥꯏꯕꯛꯀꯤ ꯁꯔꯨꯛꯁꯦ ꯁꯣꯝ ꯅꯥꯀꯜꯂꯣꯝꯒꯤ ꯃꯃꯥꯡ ꯊꯪꯕꯁꯦ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯁꯦ ꯑꯩꯒꯤ ꯀꯣꯛꯀꯤ ꯂꯥꯏꯕꯛꯀꯤ ꯁꯤꯒꯤ ꯂꯥꯏꯕꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯀꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯃꯊꯧꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯥꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯟꯇꯦꯜ ꯂꯣꯕ ꯍꯥꯏꯅ ꯀꯧꯏ ꯀꯥꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯈꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯁꯤꯗ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯁꯤ ꯆꯥꯁꯤꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯀꯥꯏꯅꯒ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯦ ꯈꯜꯂꯤꯕꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯕꯛꯀꯤ ꯁꯔꯨꯛ ꯐ꯭ꯔꯟꯇꯦꯜ ꯂꯣꯕ ꯑꯁꯤꯅ ꯇꯧꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯥ ꯑꯁꯤꯅ ꯀꯔꯤ ꯃꯊꯧ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯍꯥꯛꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯍꯟꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯐꯥꯎꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯀꯤꯕ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯇꯨꯖꯨꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯁꯦ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯅ ꯇꯧꯏ ꯃꯁꯦ ꯑꯩꯈꯣꯏꯅ ꯇꯦꯝꯄꯣꯔꯦꯜ ꯂꯣꯕ ꯍꯥꯏꯅ ꯈꯪꯅꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯅꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯁꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯩꯑꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯤꯕ ꯃꯇꯝꯗ ꯑꯁ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝꯒꯁꯦ ꯆꯞ ꯆꯞ ꯌꯨꯡꯉꯤꯍꯦ ꯅꯠꯇ꯭ꯔꯒ ꯂꯋꯥꯏ ꯁꯥꯠꯂꯤꯍꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯗꯨ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯃꯄꯥꯁꯤꯗ ꯐꯥꯎꯋꯦꯕ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯇꯦꯝꯄꯣꯔꯦꯜ ꯂꯣꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯐꯥꯎꯍꯜꯂꯤꯕꯁꯦ ꯃꯍꯥꯛꯅꯅꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯅ ꯀꯔꯤ ꯃꯊꯧ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯃꯁꯤ ꯃꯐꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯩ ꯃꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯁꯤꯒꯨꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯀꯥꯁꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯁꯤꯄꯤꯇꯦꯜ ꯂꯣꯕ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯗꯤ ꯀꯔꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯔꯝꯕ ꯀꯣꯛꯀꯤ ꯀꯌꯥꯠ ꯑꯣꯏꯒꯗꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯤ ꯃꯅꯤꯡ ꯂꯨꯈꯝꯒꯤ ꯁꯔꯨꯛꯁꯦ ꯃꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯥ ꯑꯍꯨꯝꯃꯛꯁꯦ ꯃꯊꯧ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯃꯁꯤꯗ ꯆꯈꯩ ꯑꯃꯁꯨ ꯆꯤꯡꯉꯤꯕ ꯃꯌꯥꯏꯁꯤꯗ ꯁꯤꯗ ꯆꯤꯡꯉꯤꯕ ꯆꯈꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯍꯟꯊꯣꯛꯁꯤꯅ ꯃꯍꯥꯛꯁꯤꯒꯤ ꯃꯃꯤꯡꯁꯦ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯃꯃꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯆꯤꯡ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯩꯔꯥ ꯆꯤꯡ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯋꯥꯍꯟꯊꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯥ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯥ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅꯃꯛ ꯃꯊꯧ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯁꯦ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯈꯪꯗꯦꯕ ꯀꯥ ꯑꯍꯨꯝꯃꯛꯁꯦ ꯃꯩ ꯂꯣꯏꯅꯃꯛ ꯃꯝꯃꯒ ꯂꯩꯌꯦꯕ ꯃꯩ ꯃꯝꯃꯒ ꯂꯩꯔꯤꯕ ꯀꯥ ꯑꯁꯦ ꯁꯤꯕꯨ ꯉꯥꯜꯍꯜꯂꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯃꯊꯧꯁꯦ ꯑꯃꯅ ꯍꯥꯏꯕꯗꯤ ꯁꯤꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯥ ꯑꯍꯨꯝꯁꯤ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯗꯦꯕ ꯃꯊꯧ ꯇꯧ ꯇꯥꯔꯒꯁꯨ ꯃꯊꯧ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤꯅ ꯃꯍꯥꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯩꯝꯇ ꯇꯧꯔꯛꯑꯔꯣꯏꯕ ꯁꯤ ꯑꯍꯨꯝꯁꯦ ꯃꯩ ꯃꯝꯃ ꯂꯩꯔꯒꯗꯤ ꯀꯩꯝꯇ ꯋꯥ ꯉꯥꯡꯉꯛꯑꯔꯣꯏ ꯈꯨꯠꯊꯥꯡꯒꯠꯂꯛꯑꯔꯣꯏ ꯑꯩ ꯂꯦꯡꯉꯛꯑꯔꯣꯏꯕ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯧꯍꯜꯂꯛꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯗ ꯆꯤꯡꯉꯤꯕ ꯆꯈꯩꯁꯤꯅꯅꯦꯕ ꯉꯁꯥꯏ ꯃꯝꯃꯒ ꯂꯩꯔꯝꯕ ꯀꯥ ꯑꯍꯨꯝꯃꯛꯁꯦ ꯃꯥꯅ ꯆꯈꯩꯁꯦ ꯁꯤꯒꯤ ꯆꯈꯩꯁꯤꯅ ꯂꯣꯏꯅꯃꯛ ꯎꯍꯜꯂꯦꯕ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯜꯂꯣꯝꯒꯤ ꯀꯥꯁꯤꯗ ꯀꯩ ꯂꯩꯅꯣ ꯂꯥꯏꯕꯛꯂꯣꯝꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯂꯣꯝꯒꯤ ꯑꯗꯒꯤꯗꯤ ꯂꯨꯈꯝꯂꯣꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅꯃꯛ ꯄꯥꯎ ꯐꯥꯎꯅꯍꯜꯂꯦꯕ ꯉꯁꯥꯏ ꯃꯝꯃꯒ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯆꯈꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯃꯉꯥꯜ ꯄꯤꯕꯤꯕꯅꯤ ꯃꯩꯔꯥ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯃꯉꯥꯜ ꯄꯤꯔꯤꯕ ꯄꯥꯎ ꯐꯥꯎꯅꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯆꯈꯩꯅꯦꯕ ꯃꯁꯤꯒꯤ ꯆꯈꯩꯁꯦ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯆꯤꯡ ꯍꯥꯏꯗꯨꯅ ꯀꯧꯏ ꯀꯔꯤ ꯃꯔꯝꯒꯤ ꯆꯤꯡ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯞꯄꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯉꯥꯜ ꯄꯤꯔꯤꯕ ꯃꯩꯔꯥ ꯑꯁꯦ ꯆꯤꯡꯒꯤ ꯃꯑꯣꯡꯗꯧꯅ ꯉꯝꯅ ꯋꯥꯡꯅ ꯐꯩꯅ ꯆꯠꯂꯦ ꯍꯥꯏꯗꯅ ꯆꯤꯡ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯆꯤꯡ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯃꯩꯔꯥ ꯆꯤꯡ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯒ ꯀꯣꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯣꯛꯁꯦ
ꯑꯩꯈꯣꯏꯅ ꯀꯣꯛ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯒ ꯃꯥꯟꯅꯒꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁ ꯑꯜꯐꯥꯕꯦꯠ ꯂꯦꯇꯔꯗ ꯍꯥꯏꯔꯒꯅ ꯀꯦꯒ ꯃꯥꯟꯅꯒꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯀꯩꯅꯣꯁꯦ ꯋꯥꯍꯟꯊꯣꯛꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯕ ꯍꯩꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯌꯥꯝ ꯀꯟꯅ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯈꯪꯕ ꯈꯔꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯈꯪꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥꯗꯨ ꯐꯪꯉꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯝꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯗ ꯁꯝꯁꯦ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯁꯝꯁꯦ ꯀꯔꯝꯅ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯝꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯇ ꯌꯥꯎꯔꯤꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯆꯧꯕ ꯃꯆꯥ ꯑꯁꯨꯝꯅ ꯈꯥꯏꯗꯣꯛꯑꯒ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯃꯥꯟꯅꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜ ꯊꯣꯡꯗ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯁꯤꯁꯨ ꯑꯃꯠꯇ ꯆꯥꯎꯕ ꯄꯤꯛꯄ ꯃꯥꯟꯅꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯀꯨꯞꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯀꯨꯞꯄꯗ ꯃꯈꯜ ꯃꯥꯟꯅꯗꯕ ꯍꯥꯏꯗꯤ ꯑꯀꯨꯞꯄꯁꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯄꯧꯈꯠꯄ ꯈꯤꯇꯪ ꯑꯃꯨꯛ ꯆꯥꯎꯈꯠꯄ ꯄꯧꯕꯗ ꯑꯣꯏꯇꯥꯔꯁꯨ ꯑꯁꯨꯝꯅ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯇ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯤꯁꯨ ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯄꯤꯛꯄ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯁꯨꯝꯅ ꯁꯝꯅꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯦ ꯃꯔꯤ ꯆꯠꯂꯒ ꯁꯝꯅꯅ ꯆꯠꯂꯦ ꯁꯝꯅꯔꯒ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯑꯁꯤꯗꯁꯨ ꯃꯅꯨꯡ ꯃꯄꯥꯟ ꯑꯅꯤꯁꯦ ꯁꯝꯅꯔꯒ ꯁꯝꯅꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯁꯝ ꯍꯥꯏꯕꯁꯦ ꯁꯝ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯣꯟꯈꯤꯕꯅꯤ ꯃꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯕꯤꯔꯕꯅꯤ ꯁꯝꯗꯒꯤ ꯂꯧꯕꯅꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯎꯕ ꯃꯇꯝꯗ ꯃꯥꯡꯗ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯁꯝꯁꯦ ꯃꯌꯥꯏ ꯈꯥꯏꯗꯣꯛꯑꯒ ꯍꯥꯠꯄ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯝꯒꯤ ꯁꯛꯇꯝꯒꯤ ꯃꯑꯣꯡꯗꯨꯅꯤ ꯃꯁꯤꯗ ꯂꯧꯔꯤꯕ ꯃꯌꯦꯛ ꯑꯁꯤ ꯃꯁꯤꯅꯤ ꯁꯝꯒꯤ ꯃꯇꯥꯡꯁꯤ ꯁꯝꯁꯤ ꯑꯩꯈꯣꯏꯅ ꯁꯥ ꯍꯥꯏꯗꯨꯅ ꯊꯣꯛꯀꯅꯤ ꯏꯪꯂꯤꯁ ꯑꯜꯐꯥꯕꯦꯠ ꯂꯦꯇꯔꯗ ꯃꯁꯤ ꯑꯦꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯍꯧꯖꯤꯛ ꯂꯥꯏꯁꯦ ꯑꯃꯨꯛ ꯈꯪꯍꯟꯖꯒꯦ ꯂꯥꯏ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯊꯣꯜꯂꯤꯕꯅꯣ ꯂꯥꯏꯁꯦ ꯀꯔꯝꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯇꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯔꯝꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯇꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯂꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕ ꯇꯥꯔꯦ ꯊꯝꯕꯥꯜ ꯑꯍꯨꯝꯈꯛ ꯂꯩ ꯍꯥꯏ ꯊꯝꯕꯥꯜ ꯑꯍꯨꯝꯁꯦ ꯈꯣꯏꯗꯧ ꯊꯝꯕꯥꯜ ꯊꯃꯣꯏ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯊꯣꯛꯅ ꯂꯩ ꯑꯍꯨꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯁꯦ ꯃꯤꯠꯅ ꯎꯗꯕ ꯃꯍꯥꯛꯁꯦ ꯐꯝꯕꯥꯜ ꯑꯍꯨꯝꯁꯤꯗ ꯁꯤꯟꯗꯨꯅ ꯇꯣꯡꯗꯨꯅ ꯂꯩ ꯍꯥꯏ ꯃꯍꯥꯛꯀꯤ ꯐꯝꯐꯝꯅꯦ ꯑꯗꯨꯅ ꯍꯥꯏꯕꯤ ꯃꯍꯥꯛꯅ ꯂꯥꯏꯕꯛꯁꯤꯗ ꯇꯣꯡꯉꯒ ꯂꯩꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜꯁꯤꯗ ꯇꯣꯡꯉ ꯂꯩꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯗ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯗꯨꯅ ꯄꯛꯂꯒ ꯂꯩꯕ ꯃꯇꯝꯗ ꯑꯐꯕ ꯂꯥꯏꯗꯨꯅ ꯄꯛꯂꯒ ꯂꯩꯕ ꯃꯐꯝ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝ ꯂꯩꯁꯥꯒꯨꯝꯕ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯝꯗꯨꯅ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯅꯔꯤ ꯃꯁꯤ ꯅꯝꯅꯔꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯂꯥꯏꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯄꯛꯂꯩ ꯅꯝꯁꯥ ꯃꯥꯂꯦꯝ ꯂꯩꯁꯥ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯅ ꯄꯛꯇꯨꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯅꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯥꯏ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯂꯥꯏꯅ ꯄꯛꯑꯒ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯑꯃꯗꯤ ꯃꯤꯠꯀꯤ ꯀꯣꯝ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯎꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗꯒꯤ ꯎꯔꯛꯄ ꯂꯥꯏꯕꯛ ꯑꯃꯗꯤ ꯃꯤꯠꯀꯤ ꯀꯣꯝꯒꯤ ꯁꯛꯇꯝꯗꯨꯗꯒꯤ ꯂꯧꯔꯒ ꯃꯁꯤꯒꯤ ꯂꯥꯏ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯂꯥꯏꯕꯛꯇꯨꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏꯅ ꯄꯛꯇꯨꯅ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨ ꯁꯝꯖꯜꯂꯒ ꯃꯁꯤ ꯂꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ